ni haina UNLF ki hanagi chairman RK Megena haikre. Kurumjari Am-Istv pom ing tabir basung taram na okchiri pau sandong na pizari. Furup masal gi marakta hojik thengnari ba hostage crisis asigi nungi oiba ichildi politics ni aduga fibam asida victim na michor miyam na oi hobani haina UNLF ki hanagi chairman RK Megena langthabal kunjo awang laikai da leiba ibudau pakhang bagi masaikol da ibudau pakhang ba thogal lufna sinduna leibak maratam na ingna chikna leinaba ki damak pangthokiba thoni thoramda haikre mahakna makhatana Manipur da thokliba irang asi hanadi maikai ani oirambadagi ngasidi Maikai ahum thokre mamangda kuki narco terrorist na maitei singda landarambadagi ngasidi tangkul nagada amuk onsinduna landaba horakle fibam asi asum lusilakpana ngasidi furuf anegi marakta hostage situation amada lakle furuf amana atopa furuf amagi micham sing fazin bagi chanabi asi ngasidi khamba yaroidaba mawong amada oirakle masi pumna magasi Government of India amasung Manipur laingak na lawfam thopa thodang sing lawba ngamlaktaba natraga lawba walakpadagi oibani hairoidabagi maram leite lamda masida khundaminari ba furum masal hatna halaga lawning liba political advantage asi karino aduga laibak asi thugairaga Kanaba fanghaugadawri bano haiba asi miyamna leptana hanglakliba wahang singni hira masagi matangda lamda masagi tongan ba mafam kayada su khana nainabagi tabak chatharibani lamda masida athubada tangdu leitaba hanjilaklani haiba asi thazaba watli furup masalgi marakta lainariba nungsinadaba fibam asina maikai amada thamkhraga maitai masalgi marakta su machoi tanabagi fibam ama urakliba asi laibakthibani lamda masi kansi hairabadi yelho furup singna kathokminaba tangai fadabalai ngasi oriba apunba Manipur asi oinaba hotnabada amadi ching amasung tamgi miyam asi khomjin tasinaba hotnabada maitei singna khwaidagi chawba thodang lawduna lakpani adubu puwarigi tangkak amada maitei singna thodang asi lawba ngamlaktabadagi ipa ipu singi asangba mityeng adu samkhi badagi lamdam asi choksilakibani masigi khudong chaba asi mapaldagi changlakpa force singna lawkhibadagi ngasi Manipurna awaba tabani lamdam asi kanabagi damak furup khuding makna amata oina lepminabagi tangai fadabalai furup singna masagi identity ngaknaba hotnazabagi mathakta furup maselgi marakta ikai khumnaba utnaraba matam adu khaktana aikhoi amata oina lamdam asigi apunba saktam kanba ngamgani haikhi Kairobugi Manipur da furup masel hana halebano madri thorba phiumjuda Uheningeba model learning political advantage no karino koi me sama gawa hana laga no finandra ga le paksi mache ta halaga kana no kana dori sai wangse koi re sa khodi mo yang wang ni ngasi maksu meti fur manung da su mache thorok bogi phiamse koi thengnari koi masen ungsin na dana amaga si punamak singa se mase loi namak tungoi naraga le pakan bagi hu me am singsi hengminna bagi wakhalonda Ano Manipur semi wakalamda mayam singa se kathok mina wagi muthok ta sila yani khale Imphal gi akoibada laiba pharmacy amade hidaki stockist singthong hangna khidre India lenga ki mathakta All India Organization of Chemists and Druggists na online the hidak yonba corporation na discount chown piduna hidak yonba amade spurious medicine yonba lefanaba demand sing taladuna India pumba nongmagi oiba pharmacy amade hidak stockist sing Thong hangna dabagi khongsang changsingani haina khangan kiba laikhrabani ningsing bayai tha sagi tara humnoida Manipur Chemists and Druggists Association gi office ta pangthokpa pawgi mifamda association asagi general secretary thokchom disamani na Manipur da su AIOCD gi khongthang sagotkani haina lauthokiba laikhrabani Thobal Kaitel Fambi Mathak Makha Apunba Luf ki Ima Ibel Singna Hokiba Tang Tara Mangadagi Hauraga Thobal Municipal Council na Kaitel Asagi Manak Nakpada Bisal Mega Mart Hangbagi license pikiba adu kakadabani haina changsilamba khongjang adu Thobal Municipal Council gi Maikaidagi hana pithokraba soft license kaknanaba process tawba hore numitare nigi matam pibina ba hairakpadagi ngasi dagi Kaitel tingbagi khongjang handokle loinana hayengdagi mahausagum Kaitel hanglagani hairi Huziga tema break amatang lawminasi. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liverda kayam sokhalli khangbibra.
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti khuding mak sibu ngak thok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Puraba Capidon cup syrup thakpiu Capidon cup syrup Ki matung makha tarakpa pawda ngarang numidang chawrang na pung 8 makhai muk taba duwaida Imphal Police Station gi manung chandra kaisamthong leisom leirakta leiba hidang mayum Megasandra Sharma kauba miyoi amagi yumgi get mayada hand grenade ama sakhangdaba singna thamlamle hidang mayum Megasandra Imphal Urban Cooperative Bank term manager oiba miyoi ni hairi bom leire haiba paw fangbadagi Imphal Police Station gi kangbu ama laktuna bom adu asoi angam yaudana laukre Police na thokdok asagi matangda thisinbagi thabak chathakre bom adu kanana karigidamak thamlamlibano haiba khangba ngamdri Aroibada maroiba paw amuka hana pisari Furu masal ge marakta hojek thengnariba hostage crisis asigi nungi oiba HLD politics ni haina UNLF ke hana ge chairman RK Meghana haikre Hojek fabuge aina Am-Istv na pizaba paw matang asida lashin jare mideng tabiru pumna mapu amukana krumtari